Good evening, Northeast Window meeting tabiriba mayam pudumakpu taramna okchari. Ngasi Imphal da phongkhiba naharugi thodang amadi huyalan papaustegi editor ge ayaba lawjaraga pausi sing asida phongkhiba pausing pathokchari. Ahanbada local news sing pathokchari. Kuki sing na hingsa thadukduna political gi oiba mayonda hena mai onsinaba mifam pangthokadari. Lagliba tha asigi tarama panda 𝗔𝗡𝗡𝗢𝗥 𝐍𝐄𝐰𝐬 subdivision ꯀꯣꯟꯕ ꯇꯨꯏꯕꯣꯡ peace ground da 𝗍𝐞𝐰𝐬 𝐍𝐿 na sinduna mapung oina kuki singna hingsa thadukduna kuki miyamna taliba political gi demand asi phangnanabagi damak miyamna political gi oiba mayonda hena mai onsinabagi matangda mifam phamduna khanagadauri 𝗍𝐞𝐰𝐬 na sinduna pangthokadariba mifam asida kuki miyamna taliba political gi oiba demand asi recognition phangnanaba amadi autonomy gi demand asi matau karamna kuki miyamna political gi oiba lambida sangsinduna phanggadage haibagi hiramda khanagani hairi 𝗍𝐿 gi chairman Helen Thang Waifeina leibak asigi digital news agency amada phongdokhibada tha asigi taramapanda ꯆꯨꯔꯥꯆꯥꯟꯄꯨꯔ district ki tuibong subdivision konba tuibong peace ground da pangthokadoriba mifam asiga manana kuki miyamna khunda leitaduna leiriba kangpokpi chandel amadi Ferjol district ki mafam kya da su pangthoknanaba simsari Athuba matamda hairiba mifam asiga manana kangpokpi da su pangthoknanaba sem saba punamak loire lemhoriba chandel amadi Ferjol da hojik ising ichaugi mayoknaribanina ising ichaugi awaba adu koklaba matamda hairiba mifam ani asida su pangthokani tha asigi taramapanda pangthokadoriba mifam asida 𝗍𝐞𝐰𝐬 ꯐꯨꯔꯨꯞ ki manungda leiriba tongan profession da leiriba miyam punamakna masagi oiba wakalon phongdoksaba yabagi tanja ama pigani hairiba mifam aduda miyamna yaba warep singsu draft tawgani haina phongdokhi Wi-Fi na makha taraduna hai 𝗍𝐿 sina sinduna 𝗍𝐞𝐰𝐬 miyamna namna khundaba leitaduna leiriba tongan ba mafam kayada tangkak kaya thokna pangthokadoriba mifamna laurakpa warep sing adu amata oina draft tawraba matungda Ministry of Home Affairs ki mafamda lankhatkani hiram asigi matangda MHA ga paw phangnabasu leiri haina makna makha tana phongdokhi Nakal amaromda thasaba yaba source amagi matung ina kuki miyamna hingsa thadokduna political gi oiba mayonda hena onsinanabagi pandamda tha asigi taramapanda tuibongda pangthokadaba mifam asi Manipur da tangdu leitaba hanjilaknabagi pandamda MHA na initiative lauduna pangthokadabani hairi haukiba chahi lising aniga kunhumdoi dagi haurakhiba irang asigi anganba sarukta hingsa gi oiba thodok wathok mihat mipun kaya thokrabasu ngasidi mari leinana authority na paikhalakliba thabak thoram kaya asina maram oiduna hingsa gi oiba thodok wathok sing thokpagi chang hantharingai asigumba hingsa thadoknanabagi pandamda pangthokadariba mifam asina laurakpa warep sing aduna Manipur da tungkoina ingtappa khunai amada hanjilaknaba hotnabada yamna maru oiba khongthang ama oiriba yai hainasu leibak miyamna panari 𝗍𝐞𝐰𝐬 council na thadorpa cherol amada tha asigi taramapanda pangthokadoriba mifam asida 𝗍𝐞𝐰𝐬 furup ki leiriba miyam punamakna saruk yananabasu khanghalakli President rule singnarakpa case ki laibak kari oigadage Home Ministry na khanafam thokti dismiss tawbiyu hairotli ꯀꯨꯝꯖꯥ 2022 da pangthokiba 12 suba Manipur Legislative Assembly ki mikhal matung March 12 2022 dagi BJP na lusingduna linglakhiba Manipur lengakna Assembly asigi 8 suba mifam February 10 2025 dagi haugadaba nongma watingai February 8 2025 da lengak adugi Chief Minister Birenna Governor da resign tawbagi charol pisingkraba matung tha asigi 18 da President Draupadi Murmu na Constitution ke article 353 na mangonda piba power gi matung ina proclamation tawraktuna Manipur da President rule ki lengak chana halakhibagi mayokta High Court of Manipur da singnarakhiba case ki laibak kari oigadori bano haibagi wahang thorakle Manipur da chana halakliba PR lengak asi maram chade hairaduna tongan maram sing piraduna mayang Imphal gi chirai awang lekai dagi thoksom sur 53 apokpa leikhitrabati 𝗔𝐄𝐰𝐬 ꯀꯧꯕ ꯃꯤꯑꯣꯏ amana High Court of Manipur da Ministry of Home Affairs ki Secretary gi mathakta read petition civil number 185 of 2025 file tawrakhibani
Wakal se High Court of Manipur na sahi asigi February degi hauduna wayal chathanaba lokhalakibani adubu asigumba makalgi petition asidi court asigi division bench ta puthoktuna wayal chathabana chungani hairakpadagi division bench ta pukhalakibani aduga wakat asigi matangda mari leinaba wayal sing thengkhang naina chatharakibani ngasi su court na mangjauna na lepkhibagi matung ina chief justice ke somo sekharna luchingba bench na matter asi lokhalakpada wakat asiga mari leinana court na mangjauna na issue tawkiba notice ki affidavit oina pikhalaknaba hairabasu Ministry of Home Affairs ki maikaidagi court na submit tawrakibani Adum oinamak ngasi amuk hanna matter asigi wayal chathanabagi lokhalakpa Ministry of Home Affairs ki maikaidagi Ministry asigi Central State Division gi Director Lalit Kapur Yangkai Mari Kauba officer amana mahaki maikaidagi punna lamai taramanga panba paukhum ama affidavit oina file tawragle hairi Home Ministry ki Central State Division gi Director na file tawrakhiba affidavit asida read petition asina wakalagliba wafam sing asi lana lobani logi thabak thoram sing abuse tobani amasung constituency gi article 353 ki makhada tawkhiba proclamation gi mayokta wakat fam thokte haiba wafam sing phongdorakhiba ga loinana Manipur February 12 listing aniga kunmanga dagi 12 suba Manipur Legislative Assembly bu suspended animation da thamlaga chana halagliba president rule ki lengak singnaragliba petition asi merit amata yaudabana maram oiduna court ki maikaidagi dismiss tofam thoi haina phongdorakibani hairi Loinana February 12 lising aniga kunmanga da president na tawkiba proclamation adugi matung ina thokiba notification aduda petitioner gi maikaidagi proclamation adu mala Friday intention amaga loinabra natraga loinadabra Powerful lana sizinabra haiba yauna mari leinaba mattress sing yaude haiba wafam phongdorakre hairi Maram sing asina read petition asi High Court of Manipur na lokhatuna khanafam thokte haiba wafam su phongdoraki hairi adum oinema court na matter asi makhata ba wayal mathang thagi amada chathanaba lepkre court na petition asigi wayal chatharakpada petitioner gi maikaida council and Mahendra na leblakibani PR lengak jalairingaida local body singi mikhal pangthokpi haina khetri birena phongdorakre ing tapa hanjilakti fawba lengak lakhiroi haina Dr. Luwangna phongdokre Manipur gi Kanglup ani gi irang loisin binaba lokhatpa yaba thabak sing lokhali adubu khara thuna political gi oiba solution ama puraktuna loisin binaba JDU Manipur State Unit ki President Khetri Mayum Birena Luchingba Party gi mihut mangana Governor da memorandum ama pishankre ngasi nangthepung mari helakpada memorandum asi Governor unaduna pishuluraba matung Palace Compound da leiba party asigi office ta pangthokiba paugi mifamda State Unit ki President KSH Birena Haiki Hauzik Ladiba Pibam Sida Kanglup Anigi Mio Sing Amaga Chatok Jachin Yananaba Kana Hona Biu Haiduna Governor da Taksilubani Masida Natana Nakal Anigi Yum Taduktuna Layrak Liba IDP Singbu Masama Sagi Yumda Atuba Matamda Hanjilhana Bahona Biu Hairumki Party gi Maikai Dagi Governor da Thamkiba Om Suba Wafam da Matam Sangna Local Body Shingi Manung Chaliba Panchayat Municipal Council Amashung Autonomous District Council Singi Mikhal Chahi Ani Hena Pangthoktuna Leirakliba Asi President Rule Lengaki Manungda Pangthokpiu Hainasu Taksilamki Aduga State Asida Miyamgi Mihut Singna Chalaiba Lengak Amadi Local Body Sing Lehanbiu Hainasu Taksilaki Hairi Local Body Singda Lengakna Administrative Committee Sing Semli Bani Haiduna Akagnaba Miyoi Sing Khangatlaga Thaupuba Haptuna Local Body Singi Thabak Puhalakpagi Mayokta High Court amasung Supreme Court yongna wakat na kiva leire maramasina punamak asina thairaga PR lengakna local body shingi mikhal pangthokpiu hajaramke Governor gi maikaidagi su party asina phongdokhiba wafam sing pukning changna takhi haire magna makhata na hai PR lengak manungda local body shingi mikhal atuba matamda pangthoknaba thaurang torakani haibagi thajaba leire adum oinamak pangthoktrabadi union lengak Paibada Yauriba Party asigi Minister Unaruraba Mihut Kangbu Amana Atuba Matamda Delhi da Satlagani Haiki Paugi Mifamda Saruk Yakiba Party asigi National Council gi member Dr. Nimaichan Luwang Nahai JDU Manipur State Unit ki Maikaidagi Manipurda Ingtapa Hanjilakpa Pami Violence Conflict Natraga Highway Singda Free Movement Tauba Yadaba Churachandpurda ki Lanjenarakpa Maitai Sing Hanjinuda Changba Yadaba Yauna Thodok asi Mori Amadi
ꯀꯥꯡꯄꯣꯛꯄꯤꯗꯁꯨ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗ ꯍꯟꯖꯤꯟꯕꯗ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯅꯔ ꯎꯅꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯜꯂꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯇꯛꯁꯤꯜꯂꯝꯈꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯑꯁꯤꯃꯁꯨ ꯂꯧꯈꯠꯇꯨꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯔꯕꯅꯤꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄ ꯆꯨꯝꯗꯦ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅ ꯍꯥꯏꯕꯗ ꯕꯤꯖꯦꯄꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯥꯔꯇꯤꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯚ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯕ ꯃꯇꯝ ꯅꯠꯇꯦ ꯏꯪ ꯇꯞꯄ ꯍꯥꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯐꯤꯚꯝ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯈꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯔꯗ ꯑꯦꯝꯑꯦꯜꯑꯦ ꯈꯔꯅ ꯑꯃꯁꯨꯡ ꯚꯣꯠ ꯀꯥꯍꯧꯗꯕ ꯈꯔꯅ ꯚꯣꯠ ꯈꯣꯝꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯎꯔꯦ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯃꯛꯇꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯥꯔꯇꯤ ꯈꯦꯟꯅꯕꯒꯤ ꯋꯥꯐꯝ ꯊꯝꯗꯅ ꯀꯪꯒ꯭ꯔꯦꯁ ꯕꯤꯖꯦꯄꯤ ꯖꯦꯗꯤꯌꯨ ꯑꯃꯁꯨꯡ ꯂꯦꯐ ꯄꯥꯔꯇꯤꯁꯤꯡꯅ ꯑꯍꯥꯟꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯍꯥꯏꯈꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ 25 ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯂꯦꯛꯁꯟꯒꯤ ꯋꯥꯐꯝꯗꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯒ ꯉꯥꯡꯅꯁꯤ ꯌꯥꯅꯗꯕ ꯑꯃꯁꯨꯡ ꯌꯦꯡꯊꯤꯅꯕ ꯑꯦꯝꯑꯦꯜꯑꯦ ꯈꯔ ꯄꯨꯟꯅ ꯎꯅꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯄꯥꯎꯆꯦꯁꯤꯡꯗ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯏꯪ ꯇꯞꯄ ꯍꯥꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ ꯑꯅꯤꯁꯨꯕꯗ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯁꯤꯡ ꯄꯥꯊꯣꯛꯆꯔꯤ ꯑꯁꯥꯝꯗ ꯏꯚꯤꯛꯁꯟ ꯇꯧꯕꯗ ꯒꯣꯂꯥꯄꯥꯔꯥꯗ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃ ꯁꯤꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯁꯥꯝꯗ ꯆꯠꯊꯔꯤꯕ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯁꯥꯝ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯒꯣꯜꯄꯥꯔꯥꯒꯤ ꯄꯥꯏꯀꯟ ꯔꯤꯚꯤꯖꯟ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯕ ꯀ꯭ꯔꯤꯁꯥꯏ ꯔꯦꯟꯖꯇ ꯏꯚꯤꯛꯁꯟ ꯆꯠꯊꯕꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒ ꯃꯨꯛꯅꯔꯛꯄꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯔꯕꯔ ꯕꯨꯂꯦꯠꯅꯆꯤꯡꯕ ꯀꯥꯞꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯨꯂꯤꯁꯅ ꯂꯥꯏꯐ ꯔꯥꯎꯟꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯀꯌꯥꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯤꯁꯥꯏ ꯔꯦꯟꯖꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯚꯤꯛꯁꯟ ꯇꯤꯝꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗ ꯎꯪꯈꯠꯅꯔꯛꯇꯨꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯎꯃꯪꯒꯤ ꯂꯝꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝꯅꯆꯤꯡꯕ ꯁꯥꯖꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯚꯤꯛꯁꯟ ꯇꯤꯝ ꯇꯝꯅ ꯅꯨꯡ ꯂꯪꯁꯤꯜꯂꯝꯕ ꯑꯃꯗꯤ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯕ ꯎꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯗꯨꯗ ꯁꯤꯖꯤꯟꯅꯕ ꯑꯦꯛꯁꯀꯥꯚꯦꯇꯔ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕ ꯎꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯨꯀꯨꯔ ꯍꯨꯁꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯁꯤꯈꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯔꯁꯅꯦꯜ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯄꯥꯏꯀꯟ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯂꯨꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯣꯞꯆꯤꯟꯈꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯍꯦꯛꯇꯔ 190 ꯔꯣꯝ ꯑꯣꯏꯒꯗꯕ ꯂꯝ ꯔꯤꯀ꯭ꯂꯦꯝ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯃꯗꯤ ꯚꯦꯂꯤꯗ ꯑꯣꯏꯕ ꯂꯝꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯃꯠꯇ ꯄꯥꯏꯗꯅ ꯏꯃꯨꯡ ꯀꯌꯥꯅ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯂꯩꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯤꯛꯁꯟ ꯅꯣꯇꯤꯁ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯈꯪꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯄꯥꯕ꯭ꯂꯤꯛ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯀꯌꯥꯁꯨ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯆꯩꯔꯛꯁꯤꯗ ꯑꯁꯥꯝꯒꯤ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯔꯥꯡꯅꯕ ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯁꯥꯝꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯀꯌꯥ ꯈꯣꯡꯒꯥꯎꯅꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ ꯑꯁꯥꯝ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯏꯚꯤꯛꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯁꯧꯒꯠꯄ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯔꯤ ꯕꯤꯍꯥꯔꯒꯤ ꯚꯣꯇꯔ ꯂꯤꯁꯇꯗꯤ ꯐꯣꯔꯦꯅꯔꯁꯤꯡ ꯈꯟꯗꯣꯛꯄ ꯉꯝꯃꯤ ꯄꯍꯜꯒꯥꯝꯒꯤ ꯇꯦꯔꯔꯤꯁꯁꯤꯡꯗꯤ ꯆꯔꯥꯛ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯅ ꯑꯣꯋꯦꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ
AIMIM गी President 𝗍𝗂𝗛𝗡𝗏 PM Modi गी लेंगाकपु टारगेट तौरदुना बिहार दा पांगथोकदौरिबा असेंबली मिखल असिगी मांगोइनना हौजै पांगथोकलिबा स्पेशल इंटेंसिव रिविजन SIR असिददी इलेक्शन कमिशन इलीगल ओइबा बांग्लादेशी रोहिंग्या अमदी नेपाली हाइना चप चाना मसक खंगदोकपा ngamle हाइना फुंगदोरकली अदुबु चही असिगी एप्रिल 19 दा जम्मू एंड कश्मीर की पहलगाम दा थोकिबा terrorist attack aduda chenaraba terroristing adudi ngasi fawa chirak piba ngamde haina fungdokre awation high election commission da insinduna center lengakna voter list da yawi hariba illegal oiba bangladeshi rohingya amadi nepali sing asi kamdongna changlakibano haibadu mayek sengna taakpa ngamnaba amasung thigatnaba hotnari adubu पहलगाम चंगलखिबा टेररिस्टिंग अदुदी मतौ करमना मफम अदु ताना चंगलखिबनो अमसुंग इंडिया की माइकैदा लेखिबा सिक्योरिटी की ओइबा असोइबा अदु ngasi फावबा मियामदा मयक सेंगना खंगहनद्रे पहलगाम की थौडोकता चेनाबा टेररिस्टिंग अदु चराक पीद्रिबा फावबा लेबाक मियांगी पुकनिंगदा जस्टिस फंगले हाइना लौखिरोय मसिना मरम ओइरगा ऑपरेशन सिंदूर असे टेररिस्ट अटैक अदुदा चेनाबा टेररिस्टिंग अदु चराक पीद्रि फावबा चथखिगदबनी terroristing adu charak pidri phawba opposition a center lengakta leptana wahang khangkhigani hairi panba yabadi operation sindurga mari leinana center lengakna malemgi leva kayada indiana terrorism gi matangda karamba khongphamda leplibagi haibadu khanghanabagi damak all party delegation team thakiba aduda 𝗍𝗂𝗛𝗡𝗏 𝐸𝐻 delegation gi member ama oina chatkibani jammu and kashmir ki lieutenant general manoj sinha na पहलगाम की थौदोक अदु सिक्योरिटी की ओइबा असोइबा लेखि हाइना फोंदोखरबा मतुंग 𝗍𝗂𝗛𝗡𝗏 मनोज सिन्हा की वाफम असी थेंगमनबदा नतना हौजिकता असोइबा हाइदोरकचबनी हाइखि 𝗍𝗂𝗛 मखा तारदुना PM मोदी की लेंगाकना इंडिया दा थोकलिबा इशू सिंग असी थौसादना थमलगा मालेम की लेबाक सिंगदा कोइरिंगैदा इंडिया का चांगदमनरिबा चाइना अमदी चाइना का मरुक ओइबा लेबाक सिंगदा इंडिया बु कोशिलकले इंडिया की ओइबा इशू सिंगदा अहेनबा मियेंग चंगबना पुनमकी याइफबा ओइगनी हाइखि Prime Minister Modi na ngasi Bihar Bengal da project kaya sanggagani urep uyung tamgani Prime Minister Narendra Modi na hayeng Bihar amasung West Bengal da chawkhathorangi project kaya sanggagadori amasung urep uyung tamgadori PMO gi matung ina Modi na hayeng Bihar da lupa crore लिशिंग तरेट का चानी की प्रोजेक्ट सिंग संगाबा अमसुंग उरेप उयुंग तंबगा लोइनना वेस्ट बेंगाल दना लुपा क्रोर लिशिंग मंगा हेनबगे प्रोजेक्ट सिंग संगागनी अमसुंग उरेप उयुंग तंगनी पनबा याबदी हौजिक NDA ना शक्ति पाइरिबा बिहार की असेंबली मिखल दा चटलिबा चही असिगी अक्टोबर नवंबर दा पांगथोकदबनी अमसुंग तृणमूल कांग्रेस ना शक्ति पाइरिबा वेस्ट बेंगाल की असेंबली मिखल दा लिशिंग अनिगा कुंतरुक के मार्च अप्रैल दा पांगथोकदबनी पटनादा BJP बिहार यूनिट की प्रेसिडेंट दिलीप जायसवालना फोंदोकपा मतुंग इन्ना प्राइम मिनिस्टर ना हयेंग संगागदबा अमसुंग उरेप उयुंग तंगदबा प्रोजेक्ट सिंग अदु रेलवेज नेशनल हाईवे रूरल डेवलपमेंट एनिमल हस्बेंडरी अमसुंग डेयरी फार्मिंग अमदी इंफॉर्मेशन टेक्नोलॉजी यावना तोंगान तोंगानबा सेक्टर सिंगा मरी लेनबा सिंगने प्राइम मिनिस्टर ना हयेंग ईस्ट चंप्रा की डिस्ट्रिक्ट हेडक्वार्टर्स ओइरिबा मोतिहारी टाउन की गांधी मई टाउन दा पांगथोकदबा मियाम की मिफम अमदसु वा nganggani haina जायसवालना फोंदोकी BJP ना लुचिंगबा असिना हाइखि मोदी ना हयेंग प्रधान मंत्री ग्रामीण आवास योजना की बेनिफिशियरी लिस्टिंग मार्फुदा डायरेक्ट कैश ट्रांसफर की खुथांगदा लुपा क्रोर चामगा हुंफुनिथोइसु येंथोकपगा लोइनना अतोपा मियोय लिस्टिंग 12 दना मखोइगी अनोबा युमसिंगी सोसिंग सिनागनी ऑफिशियल सिंगी मतुंग इना वेस्ट बेंगाल दना प्राइम मिनिस्टर ना हयेंग ऑयल अमसुंग गैस पावर रोड अमदी रेल सेक्टर गा मरी लेनबा प्रोजेक्ट सिंग संगागनी अमसुंग उरेप उयुंग तंगनी मकोइना हाइकी अतै कयागी मथक्ता मोदी ना हयेंग पुरुलिया डिस्ट्रिक्ट के बंकुरादा लुपा क्रोर लिस्टिंग अमगा चमापन यांखै चंगना पाइखतकदबा भारत पेट्रोलियम कॉर्पोरेशन लिमिटेड के सिटी गैस डिस्ट्रीब्यूशन CGD प्रोजेक्ट की उरेप उयुंग तंगनी मसिगी मथक्ता प्राइम मिनिस्टर ना दुर्गापुर हाल्दिया नेचुरल गैस पाइपलाइन के किलोमीटर चामगा 19 सांगबा दुर्गापुर कोलकाता सेक्शन सु लेबाक्सिदा कथोकनी हाइना मखोइना फोंदोरकली अहम सुबदा इंटरनेशनल न्यूज ता गाजा दा इजराइल की स्ट्राइक ना
kunithoi hatkri ani amana Pope Francis ka wa nganglamba church ta sikhi Israel gi lanmi sing ngasi Gaza Strip mafam sing da chathakiba strike sing da laikhidraba Pope Francis na toina wangang phom oikiba church amada miyoi ani sikhibaga loinana miyoi kunithoi shihankri haina medics amasung church officials singi maikaidagi fongdorakli Qatar gi konung Dohada Israel amasung Hamas militant gi marakta chathariba Gaza lan gi matangda ceasefire puraknaba mediator singna wari sanaringai marak asida attack adu chatharakibani chana thaknaba purakpa truck singbu ngak senba miyoi nipan su siba aduda yauki hairi US ki official amana phongdorakpada ceasefire ki wari sanaba adu achumba lambelda changsilambasu Hamas militant singi maikaidai lakhiba official anina yasinaba purakadaba hiram kharada yetuna ceasefire adu loishinba ngamdana leiribani Italy gi Prime Minister Giorgia Meloni phongdokibada Israel gi lanmi singna tha kaya chupna misam singi mathakta chathariba attack aduda yaningdaba phongdoki military gi thawong adu makhata na chathadanaba appeal tawki marak asida Israel Defense Force gi maikaidagi phongdorakpada makoina chathakiba strike adugi matangda makhoi gi oiba review ama chatharagani haiki Panama Canal da China gi threat ngak thoknaba US military gi training chathakre China gi maikaidagi Central America gi Panama Canal da makhoi gi oiba threat kaya ama leiri haibagi wafamda mafam aduda ngak thoknaba USA gi military gi oiba training pangthokre tha asigi tara humdoi dagi haukiba Panamax Alpha Phase ama training adu July 19 phawba chathakadawri masina Panama Canal da leirakliba security gi threat sing adu ngak thoknanaba amadi atopa maru oiba infrastructure sing tek takaidana thambagi pandam da pangthokpa training haina National Aeronaval Service of Panama gi maikaidigi phongdorakli mamangda US ki Secretary of Defense Pete Hegseth na mafam aduda China gi military amasung economy gi pakthok chakthorakpagi matangda warning piba leikrabani amaramda mafam adu USA na di makhoi gi jurisdiction da leibani hairi International news ki aroibada USA gi Pentagon na Trump administration makhada Los Angeles ta thamlamba National Guard troop lising ani laukthokpa haukhrei Pentagon na phongdorakpagi matung ina Trump administration gi maikaidagi immigration takthoknaba paikhalakpa khongthangda Los Angeles ta protest kaya ama lakhiba adu mayoknaba thajin kiba National Guard troop lising ani adu tapna laukthokpa haukhrei chahi asigi June tha horakpada chawrakna National Guard troop Chamri Rom amadi Marine Chatret lomna Los Angeles City da station adu tawduna Trump ki immigration takthokpagi khongchang adu mayokta lakhiba protesting adu thengnaba leikhibani hauji oina numit humpuni leinanaba mafam aduda lakhiba troops sing adu khudaktagi handoklakadoribra natraga makhata na lehoriba troops sing adu mafam aduda adumak leikhita haibagi arepa amadi khangba ngamdri National Guard troops sing adu thamlamba laukthokpagi khongthang adu chayol amagi mamangda federal authorities singna mafam aduda laklamba matungda oirakhibani US ki Department of Homeland Security gi maikaidagi khongthang adugi matangda wafam amata phongdoraktri loinana haujik phawba makhoi gi maikaidagi afa apungi oiba thabak singsu leite Pentagon gi wangangloi Sean Parnell na National Guard troops singi laukthokpagi wafam adu leibak pokpa numita phongdorakhibani Los Angeles ta Trump ki maikaidagi lo leitabagum lanmi kaya thajin khibagi thawong adu mafam adugi miyoi kayana yaningdaba phongdokpa leikhibani Matang asida Northeast window na sandok chariba nungthil ki paw pathok chaba loijari miting tabiriba punmak pusu amukahana thagachari